Kuki Kulai Paibani Chingnabasingna Kakching District Sugnuda Ngarang Ahingdagi Makata na Nongmay Amadi Bomb Kapsinduna Attack Torakpadagi Nongalamdai Fauba Akan Mamongda Nongmay Kapnaki Kuki Kulai Paibani Chingnabasing Aduna Nongalamdai Pung Mari Fauba Tongan Bapung Famda Sugnugi Tongan Bamafam Singda Bomb Amadi Nongmay Kap Tarakuna Landaraki Landarak Paduda Sugnuda Labor State Force Central Force Amadi Maitei Kulngak Pasingnasu Handuna Kapki Adubu Nongalamdai Pung Mari Rom Taba Matamdagi Churachandpur District Lailoi Fai Amadi Dongyang Romdagi Kablak Padu Lepkibadagi Sugnu Maikaidagi Kut Hanba Lepki Amoromda Churachandpur District Lailoi Fai Amadi Dongyang Romdagi Nongmai Kapa Lepkibasi Area Aduda Security Force Singna Ayukta Thiba Hombagi Tabak Chataba Haukibadagi Lepo Oigani Hairi Panbayabadi Thasi Tang Tara Maridagi Hauduna Sugnuda Toina Kutoknabadagi Nupi Angang Kaya Lanjenabagi Matakta Kuki Kulai Paivani Chingnabasing Aduna Kablakpa Bomb Amadi Nongmaina Maitegi Yum Kaya Amang Atatopagi Matakta BSF ki personal ani amadi Maitei Kulngakpa ani Sokrabani